Ahanbada maroiba pau ngasi imoinu numit asida lamdam asigi mioi kyana anganba yuktagi hauna khwairamban kaichilda potchai leinakre imoinu irat thoni thoram pangtok haunakre Kurumchari Am-Istv bumi deng tabiri bapum namu putaram nokchari hauju pau sandon bisari Watching Gitaragani 20 Panba Manipur ki Puari ka Sagona Duna Lakleba Imoinu Numit Kamari Lenena Mioi Kiana Anganba Yuktagi Hauraga Kwairamban Kaichil the Laktuna Poche Labor Hauna Cray. Police Samadi Traffic Police and Lakliba Miambo Aswangam Toktanaba Naksin Bagitabak Chatari. Amaram Dangase Yuk Angan Badagi Hauna Mioi Kiana Imoinu Irat Bagitoram Pangtok Hauna Cray. Manipuri district khara da abnormal population growth laikiba madi yumthangnari ba leibak Myanmar da irang thokpadagi lamdam asida changlakkiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdam asigi afaba oigani haina CLP leaders who oiriba hanagi chief minister o ibovina phongtokre Bauparada Labour Mahaki official quarter the Paumi Karaga Akan Unabama Mahana Makatana. India Pumbagi Jahi Tara Lerega census Tobasi, Manipur Gumba vulnerable Oiba Madi, Yumthang Nariba Lebak Sing the Toina, Irang Tokan Mama from Oibana, illegal migrants sing Changlapagi Changwang, Maramna, Apipa Matamgi Manung the delimitation Tobasi. Chanabawali, Ministry of Home Affairs ki Makada Ladiba Census, Directorate Manipur gi oina di Anoba Census ama Tawdri Fawba delimitation Tawbidanaba, Lingak Amadi CSO Singna Takshin Bachangi. Nauna census tawdana delimitation tawkrabadi lamda masigi demography da chauna akaiba pirakpayai haiki amarom da chahi ahum fazilak laba kanglup anigi irangasda IDP singna mayum da changba haibasi kanglup anigi marakta amana amada thajana bagi mari ama sagat bagaloinina makhoini yumda hanjinbada karimata tawraroi haibagi thajaba ama leiba changi masida pali balengasna kanglup anigi mediator oiduna amana amabu ngakpiba loinana haukraba thodok sing kauthokna tuna Manipur gi integrity sokadaba wahi yaudana wari sanaba changi haiki Census maybe 2001 oiba yai 2021 oiba yai census the yumbam werga basis werga delimitation tawgadori bane census tawba hayusi koi Manipur khakta natti eba all India gi oina tawkadabnina Manipur gi si thoningdaba thodok thokhiba mayama yumlon kaironari ba hayba tai main mayor da democratically elected government lairambadu dagi military Jonathan Sason tawkiba khotkiba adugum badu da akoi somda yamna influx hayba tare ne illegal hayba tane immigrant mayam ama somda changjaniba khochangiba leiba mayam puna maksingse loina yengaga census tawbusi da yam khra section na kupna yeng horaga
aduda delimitation tauba relief camp haiba sidi purely temporary arrangement haiba tar civil society organization sing NGO sing well wishers sing haiba tare mayam na su yaribam khai thuna masa masagi mayumda hanjal hananaba hona hanbiu haina mari leinaba authority ado maruina particularly government da masi thuna hanjal hananaba hona biu haina adubu hanjan hanbada khwaidigi maru oibadi safe and secure oiradra haibase ani nakal ani maki mediator se aidi government dagi asauba role ama aidi lahon ningi haina aduna hona biriba mayam punamak mayamna hona biribase masisu aidi yamna really appreciate taujai aduna koi masi hona minagadabani government na khara hena sauba daita ma lobiraga adu natragadi masi koi adum thadoktra thamagadi masi aidi matam changani haidna adumai tawna haijini Wangoi Khaidemgi Chauba Mihata Chenabani Haiba Yairipok Bisruna Mayai Bamul Leirektagi SS Kanan Balagi Yumkai Lekai Miamne Irang Sakalakpadagi Madi Nungtilda Wangoi Khaidem Lomdagi Miam Laktuna Yekai Tuaikre Police Laktuna Miam Tankaibadagi Kahena Yumdi Yekai Tuai Patokidre Yairipok PS and Case Malakale Hari Leibasigi Mafam Pumbada Chatliba December Tasigi Taraga Taruktagi Kuntragamatoi for Chatariba Swasta Pakwadagi Sarukamo in a Krisi Vigyan Kendra KVK Thobalnasu Taraga Mangani Chanbenimita KVK Thobalgi Campus Ki Akoibada Mass Cleanliness Drive Chatakre Amadi Akoibagi Fibam Ngakuna Thamnava Pandam Galoinana Campus Ki Manung Amasung Akoibada Ujara Kyasutakre Clean and green, a way of life, not just a calendar event. Haiba pandam galoinana. Chathakiba cleanliness drive adabu luchingladuna KVK Thobalgi, senior scientist and head, Dr. K. Premlata Debina. Kakching amasung Thobal district manungda leiriba farmers sing amasung praja singna isa isagi yum taru tanana thamnaba madi uwa thajinbagi hainabi thamduna akoibagi fibam fagalhansi leina tina leitaba taru tananba lamdamama oinaba honaminasi haina apil tawki. Hozipaugi Marthana Timba Bremtang Lominasi. Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobiho lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Farm Hyangthang akakdaba masingni ngasimak order tobiho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Gimme magigano Alda betamo Sige yung say, next time, tinacheksin na laksilaga tamkabanine. Dadarang se, juhar habaga amta kidrabo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung antok na batagi. Next time, tinangapseli. Next time, juhar habating ngaktok na nabasimani. Zaman technology siya naman na, concrete katok na tinabamatamda, kapang nalamok kuhen na hinggal adli. Next TMT, strength is in the way. Honglagli ba punsigi lambi sida aray ba tsaba yaba makai sasinari. Adone hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January manga lishingani kunga taruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama Sangai tutorial natraga Sangai hostel kwa kathel ningthem kol da lapiduna tanabiu Break matung na mayam bum kana taramnok chari makata baba opisari. I pau tengbang lup Manipur na Jenims Blood Center ka punna sinduna ngasi. Jenims Blood Center da nifugatarit swa voluntary blood donation camp pangthokre. Lebak miyam gi da makathok laba I have a team da chathaki ba camp aduda punna mi kuntrarom na blood donation tawki. Masiga mari laina na I pau tengbang lup Manipur ki General Secretary Soibam Pibarel na I pau tengbang lup Manipur na leptana chang naina blood donation camp sing pangthok tuna laki. I ya wat pa laitana bagitamak miyam nasu blood donation tawbiu. Analayeng amandi emergency gi analayeng lakpada I ya wat pa laitana bagi pandamda blood donation camp kya pangthok tuna laki. Blood donation tawduna mamal yamlaba miyoi bagi punsi kansi blood donation tawbada kari sumang jabalaite haiki. Wakchingi taragani thuini panba imoinu irat panumit kamari lena na mayang Imphal Kendra ge MLA Kongkham Rovindro na yafa paujal pirakli MLA Kongkham Rovindro gi cherol amana hai mitai lunar calendar gi matungina wakchingi taragani thuini panba numit pangthok nariba imoinu irat panumit na lakpada Manipur miyamda yafa paujal piri thazana bagi matungina miyoiba ikhoina ima imoinu na takpi tambiba liklamda chatlabadi malemasida awaba haiba leiroi hairi langi lairembi Langi lairembi haina su khangnariba imagi irat thonibada mana masing uhai wahai nga angoba amasung maira katuna thoniminagani hairi hazul slapada maroiba pau unkana pisari ngasi imoinu nubina silamda masigi miyoi kyana anganba ayuktagi hauna khwairamban kaithelda potchai leinakrai imoinu irat thoni thoram pangthok haunakrai Huzifaugi na Am-Istv na sandok chari pa pau matang silo shinjare piring tabiri pa punama po ang kana kurum chari.